ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯆꯥ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯏꯇꯣꯟ-ꯇꯣꯟꯅ ꯌꯥꯝꯅ ꯇꯥꯡꯅ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯣꯛꯊꯣꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯛꯏ꯫ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯥꯏꯗꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯏꯟꯗꯨꯅ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯨꯁꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡ ꯍꯦꯟꯅ ꯋꯥꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯨꯁꯨꯝ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯄꯥꯔꯞ ꯇꯧꯏ, ꯃꯈ꯭ꯋꯥꯡ ꯆꯦꯡꯂꯞ ꯂꯩ꯫ ꯂꯩ ꯃꯍꯜ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯅꯤꯡꯉꯥꯏꯕꯨ ꯃꯈꯣꯏ ꯑꯅꯤ ꯈꯥꯡꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯏꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯆꯥ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯃꯌꯨꯝ ꯄꯥꯜꯂꯤ, ꯅꯨꯄꯤ ꯊꯤꯔꯤ, ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯈ꯭ꯔꯦ꯫ ꯑꯇꯣꯝꯕꯗꯨꯃꯗꯤ ꯊꯤꯗ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯄꯨꯜꯂꯤ꯫ ꯀꯨꯁꯨꯝ ꯅꯣꯡꯃꯇ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯒ ꯊꯣꯡꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯂꯩ ꯃꯍꯜꯅ ꯇꯧꯔꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯁꯥꯔꯩꯕꯨ ꯏꯟꯒꯗ꯭ꯔꯥ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣꯝꯕꯨ ꯇꯧꯒꯗ꯭ꯔꯥ, ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯂꯣꯝꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯌꯨꯝ ꯁꯥꯏ, ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯏ꯫ ꯀꯨꯁꯨꯝ ꯃꯅꯝ ꯑꯍꯜꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯈꯣꯏꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯤꯖꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯀꯩꯗꯧꯒꯦ? ꯆꯥꯕꯤꯔꯣꯏꯅ, ꯅꯣꯏꯒꯤꯗꯣ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ? ꯑꯩꯅ ꯆꯥꯔꯣꯏ, ꯁꯨꯛꯆꯥ ꯍꯦꯛ ꯆꯥꯕꯤꯔꯣꯏ꯫ ꯊꯕꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯅꯪꯕꯨ ꯆꯥꯅꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯌꯥꯝꯃꯜꯂꯤ, ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯆꯥꯎ ꯍꯥꯏꯕꯅꯦ꯫ ꯍꯣꯏ ꯌꯥꯔꯦ, ꯈꯪꯉꯦ, ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕ ꯖꯥꯠꯅꯤ꯫ ꯏꯁ, ꯅꯍꯥꯟꯈꯩ ꯏꯅꯝꯃꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯄꯤꯖꯅꯤꯡꯗ꯭ꯔꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ, ꯏꯅꯝꯃ ꯑꯗꯨꯝꯅ ꯈꯟꯕ ꯈꯛ ꯂꯩꯇꯦꯀꯣ꯫ ꯅꯆꯤꯟꯗꯣ ꯊꯤꯅꯣ, ꯅꯍꯥꯟꯈꯩ ꯈꯪꯗ꯭ꯔꯕꯁꯨ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯂꯩꯔꯤꯕ ꯃꯧ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯩ, ꯏꯪ ꯇꯞꯄ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯐꯠꯇ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯅꯤꯡꯉꯣꯜ ꯑꯣꯏꯔꯤꯕ ꯀꯨꯁꯨꯝ ꯃꯍꯥꯛꯇꯅꯤ꯫ ꯊꯕꯥꯅ ꯁꯦ ꯆꯥꯔꯨ ꯂꯥꯛꯑꯣ, ꯏꯅꯝꯃ ꯀꯩꯁꯨꯝ ꯍꯥꯏꯔꯔꯣꯏꯕ, ꯆꯥꯔꯨ ꯂꯥꯛꯑꯣ ꯃꯤ꯫ ꯆꯥꯔꯔꯣꯏ ꯍꯥꯏꯕ, ꯁꯨꯛꯆꯥ ꯆꯥꯔꯔꯣꯏ, ꯉꯁꯤꯗꯒꯤ ꯅꯈꯣꯏꯅ ꯁꯨꯛꯆꯥ ꯍꯦꯛ ꯆꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯏꯕꯦꯝꯃ, ꯏꯃꯥꯈꯣꯏꯅꯅꯦ ꯁꯣꯏꯗꯅ ꯇꯥꯔꯅꯤꯕ꯫ ꯏꯅꯝꯃ ꯂꯥꯜꯂꯤꯁꯦ, ꯏꯅꯝꯃ ꯍꯥꯟꯅ ꯍꯥꯏꯔꯔꯣꯏ, ꯂꯥꯛꯑꯣꯕꯁꯦ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯀꯨꯁꯨꯝꯅ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯄꯥꯏꯕꯤꯔꯛꯀꯅꯣ ꯑꯝꯇ, ꯑꯩ ꯆꯥꯅꯤꯡꯗꯦ, ꯑꯩ ꯆꯥꯔꯣꯏꯕ, ꯆꯥꯅꯤꯡꯕꯗꯪ ꯆꯥꯎꯁꯨ ꯆꯠꯂꯣ꯫ ꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯃꯤ ꯅꯪꯕꯣ, ꯁꯦ ꯏꯅꯝꯃ ꯂꯥꯜꯂꯦꯕ, ꯏꯅꯝꯃꯒ ꯄꯨꯟꯅ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯑꯃꯨꯛ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏ ꯍꯩ ꯀꯩꯗꯧꯔꯦ? ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯂꯥꯎꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯀꯨꯁꯨꯝꯅ ꯃꯃꯥꯗ ꯍꯥꯏ꯫ ꯌꯦꯡꯉꯣ ꯏꯃꯥ, ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯂꯦ ꯁꯤ꯫ ꯑꯩꯅ ꯆꯥꯛ ꯈꯔ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯔꯨꯕ, ꯄꯤꯖꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯒ ꯇꯧꯔꯦ꯫ ꯁꯨꯛꯆꯥ ꯆꯥꯔꯣꯏ, ꯆꯥꯕꯤꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯊꯕꯥꯅ ꯏꯃꯥ, ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯆꯥꯛꯇꯨ ꯌꯥꯝꯃꯜꯂꯤ, ꯇꯣꯉꯥꯟꯅ ꯈꯔ ꯈꯥꯏꯗꯣꯛꯍꯧꯒꯦ, ꯑꯗꯨꯒ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯅꯆꯤꯟꯗꯨ ꯊꯤꯅꯣ, ꯏꯅꯝꯃꯅ ꯑꯩꯕꯨ ꯄꯤꯖꯅꯤꯡꯗ꯭ꯔꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯂꯣꯏꯅ ꯈꯪꯉꯦ, ꯌꯥꯔꯦ꯫ ꯕꯦꯝꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯏꯅꯝꯃꯗ ꯐꯠꯇꯅꯗꯤ ꯈꯟꯒꯅꯨ꯫ ꯈꯜꯂꯦ, ꯏꯅꯝꯃꯒꯤ ꯃꯇꯧ ꯑꯗꯨꯅ ꯈꯜꯍꯟꯕꯅꯤ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ꯫ ꯌꯥꯔꯦ ꯇꯣꯛꯑꯣ, ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯃꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯨꯔꯤꯕꯣ? ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯍꯧꯔꯦ, ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯀꯨꯁꯨꯝꯅ ꯃꯉꯛꯇꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ꯫ ꯊꯕꯥꯅ ꯃꯅꯦꯝꯗ ꯇꯞꯅ ꯏꯃꯥ, ꯃꯥꯒꯤꯗꯨꯕꯨ ꯅꯃꯧꯗ ꯁꯥꯎꯔꯤꯕ꯭ꯔꯅꯦ? ꯁꯥꯎꯕ ꯅꯠꯇꯦ, ꯌꯥꯔꯦ, ꯅꯪꯁꯨ ꯆꯪꯖꯈ꯭ꯔꯣ꯫ ꯏꯃꯥꯒꯤꯗꯣ ꯅꯃꯧꯗ ꯁꯥꯎꯕ ꯃꯥꯜꯂꯤ, ꯑꯩꯗꯤ ꯏꯁꯝ ꯁꯝꯅ ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯖꯔꯨꯕꯗꯅꯤ꯫ ꯍꯣꯏ ꯌꯥꯔꯦꯕ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯄꯤꯖꯅꯤꯡꯗ꯭ꯔꯒꯅ ꯄꯤꯖꯅꯤꯡꯗꯦꯅ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯑꯉꯥꯡ ꯑꯗꯨꯅꯕꯨ ꯀꯌꯥꯝ ꯆꯥꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯅꯪꯁꯨꯅꯤ, ꯃꯤꯒꯤꯗ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ, ꯅꯪ ꯑꯣꯏꯅ ꯑꯩꯅ ꯐꯨꯔꯛꯀꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯗꯪ ꯁꯤꯔꯗ꯭ꯔꯣ? ꯆꯠꯂꯨ, ꯏꯃꯥꯅ ꯆꯥꯛ ꯊꯤꯔꯝꯂꯕꯅꯤ, ꯆꯥꯔꯨ ꯆꯠꯂꯨ꯫ ꯀꯨꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯆꯪ ꯍꯦꯛ ꯆꯪꯍꯧꯗꯕꯗ ꯑꯃꯨꯛ ꯁꯥ ꯂꯥꯟ ꯁꯥꯗꯣꯏꯕ, ꯑꯗꯨꯒꯤꯅꯤ ꯁꯥꯎꯒꯅꯨ, ꯅꯈꯣꯏꯁꯨ ꯆꯥꯊꯣꯛꯆꯔꯣ ꯌꯥꯔꯦ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯥ ꯃꯥꯒꯤ ꯃꯊꯃꯣꯏꯗꯗꯤ ꯆꯩꯅꯥ ꯑꯃꯗꯤ ꯐꯪꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯛꯇ ꯀꯨꯁꯨꯝꯅ ꯇꯧꯏ, ꯑꯗꯨꯒ ꯑꯔꯥꯟꯕꯅ ꯃꯥꯅ ꯍꯦꯛꯇ ꯇꯥꯍꯧꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯨꯁꯨꯝꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯁꯤꯗ ꯃꯍꯥꯛꯅꯁꯨ ꯀꯨꯁꯨꯝꯗ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫
ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯔꯨꯕ ꯊꯣꯛꯂꯨꯕꯗ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯉꯥꯡꯗꯧꯔꯤꯕ ꯑꯗꯨꯅ ꯊꯕꯛ ꯎꯄꯥꯏ ꯂꯩꯇꯦ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯃꯍꯥꯛ ꯂꯩꯕ ꯇꯥꯏ ꯃꯃꯥꯏ ꯂꯩꯇꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯍꯥꯎꯏ ꯍꯦꯕꯦꯝ ꯆꯥꯔꯨ ꯂꯥꯎꯍꯦ ꯉꯥ ꯃꯆꯥ ꯊꯣꯡꯕꯒꯤ ꯈꯨꯍꯥꯎ ꯑꯁꯤꯗꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯁꯅꯥꯇꯣꯝꯕꯅ ꯑꯃꯨꯛꯀ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯐꯝꯊꯔꯒ ꯆꯥꯔꯣꯗꯅ ꯂꯩꯃꯍꯜꯁꯨ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯦ ꯐꯝꯊꯔꯣ ꯆꯥꯔꯣ ꯏꯃꯥꯅ ꯆꯥꯛꯀ ꯃꯌꯥꯝ ꯑꯃ ꯊꯤꯕꯤꯔꯕꯅꯤ ꯆꯥꯔꯣ ꯆꯥꯔꯣ ꯍꯥꯏꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯁꯦ ꯐꯝꯊꯔꯣ ꯏꯃꯥꯒ ꯆꯥꯔꯁꯤꯁꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯝꯊꯩ ꯃꯆꯥꯅꯨꯄꯤꯅ ꯐꯝꯊꯔꯛꯇꯕꯗꯨꯗ ꯑꯃꯨꯛꯀ ꯍꯥꯏ ꯐꯝꯊꯔꯛꯑꯣꯅꯦ ꯏꯆꯦ ꯅꯪꯒꯤꯁꯦ ꯅꯅꯝꯃꯗ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨꯔꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥꯅꯅꯦ ꯉꯥꯡꯂꯝ ꯂꯩꯕꯗꯨꯗꯤ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯏꯆꯥꯕꯨ ꯁꯥꯎꯍꯟꯕ ꯌꯥꯔꯣꯏ ꯏꯃꯥꯅꯅꯦ ꯉꯥꯡꯂꯝꯂꯕꯗꯨꯗꯤ ꯐꯝꯊꯔꯛꯎꯁꯤ ꯀꯨꯁꯨꯝ ꯐꯝꯊꯔꯛꯏ ꯂꯩꯃꯍꯜꯅ ꯆꯥꯛ ꯄꯨꯈꯝꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯆꯥꯔꯨꯁꯤ ꯁꯤꯗ ꯀꯣꯝꯄꯥꯛ ꯂꯩ ꯅꯈꯨꯠ ꯍꯥꯝꯃꯣ ꯎꯪꯉꯅꯨ ꯌꯥꯔꯦꯕ ꯀꯩꯁꯨ ꯈꯜꯂꯅꯨ ꯏꯃꯥꯅ ꯉꯥꯡꯂꯝꯂꯕꯗꯨꯗꯤ ꯁꯤ ꯅꯈꯨꯠꯇꯣ ꯇꯤꯡꯊꯣꯔꯛꯑꯣ ꯅꯈꯨꯠꯇꯣ ꯏꯃꯥ ꯍꯥꯝꯕꯤꯔꯒꯦ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯃꯥꯅ ꯑꯣꯏꯅ ꯇꯤꯡꯊꯣꯛꯇꯨꯅ ꯏꯁꯤꯡ ꯍꯩꯗꯨꯅ ꯃꯈꯨꯠ ꯍꯥꯝꯕꯤ ꯑꯗꯨꯒ ꯍꯥꯏ ꯌꯥꯔꯦ ꯆꯥꯔꯨ ꯌꯥꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯀꯩꯗꯧꯒꯦ ꯆꯥꯔꯨꯁꯤ ꯁꯅꯥꯇꯣꯝꯕꯅ ꯕꯦꯝ ꯆꯥꯔꯣ ꯌꯥꯝꯅ ꯍꯥꯎꯏ ꯀꯌꯥꯝ ꯍꯥꯎꯒꯦ ꯆꯥꯔꯣ ꯆꯥꯔꯨꯁꯤ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯀꯨꯁꯨꯝ ꯆꯥꯛꯇꯨ ꯇꯞꯅ ꯆꯥꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯌꯦꯡꯈꯩꯗꯤꯅꯦ ꯃꯈꯣꯏꯗꯤ ꯆꯥꯛ ꯆꯥꯕ ꯆꯪꯒꯅꯨꯀꯣ ꯑꯩꯈꯣꯏꯗ ꯁꯨꯝ ꯆꯥꯎ ꯏꯃꯥ ꯏꯅꯝꯃꯍꯜꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯦꯛꯇ ꯐꯠꯇꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯇꯧꯒꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯁꯥꯎꯔꯨꯅꯨ ꯆꯥꯛꯁꯤ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯆꯥꯔꯣ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯊꯣꯛꯏ ꯅꯤꯡꯉꯥꯏ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯌꯥꯏ ꯀꯨꯁꯨꯝꯒꯤ ꯍꯥꯛꯇꯛꯇ ꯂꯩꯔꯤꯕ ꯃꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯔꯥꯜ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯇꯅ ꯃꯤꯋꯥ ꯀꯌꯥ ꯑꯃꯗꯤ ꯇꯥꯖꯔꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯇꯥꯕꯗꯨꯃꯛ ꯇꯥꯏ ꯀꯨꯁꯨꯝꯕꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯀꯨꯁꯨꯝꯒꯤ ꯑꯁꯤ ꯌꯧꯅ ꯊꯛꯈꯥ ꯈꯪꯗꯕ ꯃꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯟꯅꯨꯄꯤ ꯀꯨꯁꯨꯝꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅꯤ ꯅꯣꯡꯃꯁꯨꯅꯤ ꯀꯨꯁꯨꯝꯅ ꯃꯃꯥꯗ ꯀꯟꯅ ꯍꯥꯏꯔꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯨꯅꯕ ꯄꯤꯒꯗꯕꯅꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯠꯂꯗꯕꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯍꯦꯜꯂꯝꯇ ꯍꯧꯖꯤꯛ ꯂꯩꯇꯦ ꯃꯤ ꯅꯪꯒꯤ ꯐꯅꯦꯛ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯣꯕ ꯍꯌꯦꯡ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯗꯤ ꯉꯁꯤ ꯂꯩꯅꯤꯅ ꯈꯟꯈ꯭ꯔꯦ ꯉꯁꯤ ꯂꯩꯇꯅ ꯇꯣꯛꯑꯣ ꯅꯪꯒꯤꯅꯦ ꯈꯟꯕꯨ ꯈꯟꯈ꯭ꯔꯕ ꯅꯤꯡꯕꯨ ꯅꯤꯡꯈ꯭ꯔꯕꯗꯤ ꯁꯤꯗ ꯇꯠꯄꯤ ꯑꯃ ꯂꯩꯔꯤꯌꯦ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯁꯤꯕꯨ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯏꯃꯥꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣꯏꯕ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯪꯂꯛꯀꯅꯨ ꯑꯩꯅ ꯐꯅꯦꯛ ꯑꯅꯤꯇꯪ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯕꯦꯝꯃ ꯅꯪꯅ ꯅꯍꯥꯟꯈꯩ ꯍꯥꯏꯕꯗ ꯏꯃꯥꯅ ꯑꯗꯨꯝ ꯁꯠ ꯄꯤꯔꯤꯕꯗꯨꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯇꯁꯦꯡꯅ ꯁꯦꯜ ꯂꯩꯇꯗꯨꯅ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯅꯄꯥꯅ ꯁꯦꯜ ꯄꯨꯔꯛꯄ ꯌꯥꯏ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯂꯩꯔꯣ ꯍꯌꯦꯡ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯉꯁꯤ ꯂꯩꯅꯤꯅ ꯈꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯅ ꯍꯦꯛ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯅꯃꯥ ꯑꯩꯅ ꯏꯟꯗꯨꯅ ꯌꯥꯗꯨꯅ ꯂꯥꯛꯄꯅꯤꯀꯣ ꯅꯃꯥ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯅꯪꯅ ꯈꯪꯗꯦ ꯈꯔꯁꯨ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯎ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯏꯃꯥꯅ ꯉꯥꯏꯔꯤꯁꯦ ꯑꯩꯅ ꯁꯥꯎꯔꯛꯄꯗꯨꯔꯕ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯁꯦ ꯅꯆꯥ ꯑꯩꯒꯤ ꯑꯁꯥꯎꯕꯤꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯁꯦꯜꯗꯣ ꯁꯠ ꯄꯤꯔꯛꯑꯣ ꯃꯈꯨꯠꯇꯨꯅ ꯇꯤꯡꯊꯣꯛꯇꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯂꯩꯃꯍꯜ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯟꯅ ꯍꯦꯛꯇ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗꯨꯗ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯥꯗ꯭ꯔꯦ ꯃꯍꯥꯛ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯁꯥꯎꯔꯞꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯀꯅꯥꯗ ꯅꯣꯏꯅ ꯍꯥꯏꯁꯦ ꯕꯦꯝꯃ ꯏꯃꯥ ꯁꯦꯜꯗꯨ ꯂꯩꯇ ꯇꯧꯕꯅꯦꯃꯤ ꯍꯣꯔꯦꯟ ꯅꯄꯥꯕꯨꯡ ꯍꯜꯂꯛꯄꯒ ꯅꯄꯥꯕꯨꯡꯗꯒꯤ ꯏꯃꯥ ꯂꯧꯔꯒ ꯄꯤꯒꯦꯕ ꯑꯗꯨꯒ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯅꯠꯇꯦ ꯅꯪꯒꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯉꯁꯤꯃꯛ ꯍꯦꯛ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯁꯨꯛꯌꯥꯃꯛ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯌꯥꯔꯔꯣꯏ ꯑꯗꯨꯏꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯍꯟꯒꯅꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯗꯣ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯅꯤꯡꯉꯥꯏ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯅꯤꯡꯉꯥꯏ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯇꯥꯗꯨꯅ ꯃꯍꯥꯛ ꯂꯥꯛꯈꯤꯕꯅꯤ ꯇꯁꯦꯡꯅ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯅ ꯃꯈꯣꯏꯗ ꯑꯣꯠꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯍꯦꯛꯇ ꯈꯜꯂꯛꯏ ꯃꯁꯤꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯄꯨꯡꯐꯥ ꯐꯒꯗꯧꯕꯅꯤ ꯃꯥꯒꯤ ꯁꯔꯩꯗ ꯑꯩ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯃꯌꯨꯝ ꯄꯥꯜꯍꯟꯕꯤꯈꯣꯕ ꯑꯩ ꯑꯃꯨꯛꯇ ꯏꯪꯅ ꯂꯩꯍꯧꯒꯦ ꯀꯌꯥ ꯑꯃ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯨꯁꯨꯝꯅ ꯍꯦꯟꯅ ꯃꯃꯥꯗ ꯇꯛꯁꯤꯜꯂꯤ ꯏꯃꯥ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯧꯔꯦ ꯑꯩꯅ ꯁꯥꯎꯔꯛꯄꯗꯨꯔꯣ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯏꯃꯥꯒꯤ ꯕꯦꯝꯃ
ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯨꯡ ꯑꯁꯤꯕꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯂꯣ? ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡꯅꯤ. ꯐꯅꯃꯛ ꯋꯥꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯍꯦꯛ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯏꯟꯗꯨꯅ ꯅꯃꯥ ꯑꯩ ꯂꯥꯛꯈꯤꯕꯅꯤ. ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕు ꯑꯣꯠꯄꯁꯦ ꯍꯦꯃꯟꯗ꯭ꯔꯤꯕ꯭ꯔꯥ? ꯃꯈꯥ ꯇꯥꯅ ꯅꯪ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯑꯣꯠꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯀꯗꯣꯝꯗꯒꯤ ꯋꯥꯅꯣ ꯏꯃꯥꯅ ꯑꯃꯨꯛ ꯄꯨꯁꯤꯟꯕꯤꯔꯛꯏꯕꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯁꯤ ꯀꯩꯅꯣ? ꯀꯩꯔꯛ ꯁꯨꯔꯒꯦ ꯑꯩꯅ ꯐꯅꯦꯛ ꯂꯩꯒꯦ ꯁꯦꯜ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯔꯛꯏꯁꯦ? ꯑꯩꯅ ꯁꯥꯎꯔꯛꯄꯗꯨꯅꯤ ꯏꯃꯥꯅ ꯉꯁꯥꯏ ꯑꯗꯨꯒꯤ ꯉꯥꯏꯔꯤꯁꯦ. ꯏꯃꯥ ꯎꯄꯥꯏ ꯂꯩꯇꯦ. ꯏꯃꯥꯒꯤ ꯈꯨꯠꯇ ꯇꯁꯦꯡꯅ ꯁꯦꯜ ꯂꯩꯇꯦ. ꯍꯌꯦꯡ ꯂꯩꯔꯨꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ. ꯍꯌꯦꯡ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ. ꯍꯥꯏꯔꯒ ꯃꯁꯥ ꯃꯊꯟꯇ ꯐꯤꯖꯤꯡ ꯍꯦꯛ ꯆꯣꯡꯉꯤ. ꯁꯣꯝꯗꯅ ꯊꯕꯥꯒ ꯑꯌꯤꯡꯕꯤꯒꯅ ꯃꯆꯟꯅꯨꯄꯤ ꯀꯨꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯅꯩ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯀꯜꯂꯤꯕ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯗꯨꯅꯤ ꯍꯥꯏꯁꯦ. ꯏꯃꯥꯁꯤꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯅ ꯍꯟꯖꯤꯟꯅ ꯍꯥꯏ. ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯍꯦꯛ ꯈꯟꯗꯦ ꯍꯥꯏꯕ. ꯃꯥꯒꯤ ꯐꯅꯦꯛ ꯂꯩꯅꯕ ꯁꯦꯜ ꯑꯗꯣ ꯄꯤꯗꯦ ꯍꯥꯏꯗꯅꯕꯨ ꯑꯁꯨꯛ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯕ. ꯌꯥꯝꯅ ꯉꯝꯃꯤꯀꯣ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ. ꯃꯥꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯅꯍꯥꯟꯁꯨ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯉꯣꯟꯗ ꯍꯦꯛ ꯊꯤꯅ ꯉꯥꯡꯂꯝꯂꯤꯕꯗꯨꯅꯤ. ꯑꯩꯅꯅꯦ ꯏꯔꯥꯜ ꯑꯣꯏꯔꯒꯅꯦ ꯂꯩꯍꯧꯔꯤꯕ. ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯤꯡꯉꯣꯜꯅꯣ? ꯑꯩꯈꯣꯏꯁꯨ ꯃꯥꯒꯨꯝꯅ ꯅꯤꯡꯉꯣꯜ ꯑꯣꯏꯗꯨꯅ ꯏꯄꯥꯝꯗ ꯂꯩꯔꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯀꯛ ꯇꯧꯖꯔꯛꯇꯦ. ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯇꯁꯦꯡꯅ ꯑꯩ ꯁꯥꯎꯅꯤꯡꯉꯤ. ꯃꯥꯕꯨ ꯐꯨ ꯀꯥꯏꯅ ꯍꯥꯏꯔꯕꯗꯤ ꯑꯩ ꯐꯨꯕ ꯉꯝꯅꯤꯀꯣ. ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯉꯝꯅꯤꯅ. ꯃꯁꯛ ꯑꯁꯤ ꯎꯕꯗ ꯐꯨꯅꯤꯡꯕꯅ ꯈꯨꯠ ꯁꯥ ꯀꯥꯏꯁꯦ ꯃꯔꯦꯡ ꯆꯠꯄ ꯖꯥꯠ. ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯅꯦꯝꯏꯀꯨ ꯑꯩꯈꯣꯏ ꯇꯌꯥꯏ, ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡꯁꯤ ꯎꯔꯨꯕꯗ ꯑꯩ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯊꯃꯣꯏꯅꯨꯡꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯅꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯀꯥꯕ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯅ ꯃꯥꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯛꯄ, ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯗꯒꯤꯅꯤ. ꯃꯗꯨꯒꯤ ꯑꯁꯣꯏꯕꯅꯤ. ꯃꯗꯨꯒꯤ ꯑꯁꯣꯏꯕ ꯑꯣꯏꯗꯣꯏꯅꯤ. ꯃꯗꯨ ꯃꯈꯣꯏ ꯈꯪꯖꯗ ꯃꯥꯜꯂꯦ ꯍꯥꯏꯕ. ꯑꯃꯔꯣꯝꯗ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯥꯎꯔꯕꯅꯤ. ꯆꯥꯎꯕ ꯍꯥꯏꯕꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ, ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯅꯤ. ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯑꯁꯨꯝꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏꯒ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯅ ꯍꯥꯏꯕꯅꯤꯗ. ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯦ ꯑꯁꯤꯗ ꯊꯨꯒꯥꯏꯔꯒ ꯐꯒꯗꯕꯅꯤ. ꯃꯁꯛ ꯑꯁꯤ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ. ꯁꯦꯜꯁꯤ ꯂꯩꯇꯦꯅ ꯐꯖꯅ ꯍꯥꯏ. ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯍꯥꯏꯕ. ꯇꯧꯖꯁꯅꯨ. ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯆꯀ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯕ ꯈꯪꯖꯁꯅꯤ. ꯃꯈꯣꯏꯅ ꯃꯥꯕꯨ ꯍꯦꯟꯗꯣꯛ ꯄꯥꯗꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯛꯄꯒꯤ ꯃꯍꯩꯅꯤ. ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯗꯣꯛꯂꯒ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ. ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ, ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯃꯥꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯖꯕ ꯁꯥꯔꯤꯗꯣ ꯃꯤꯠ ꯌꯥꯝ ꯅꯥꯏ. ꯃꯧ ꯑꯅꯤ ꯃꯈꯣꯏꯗꯤ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏ. ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯩ. ꯀꯨꯁꯨꯝꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯈꯣই ꯑꯅꯤꯅ ꯂꯣꯟꯅ ꯀꯌꯥ ꯑꯃ ꯍꯥꯏꯅꯩ. ꯆꯤꯟꯕꯥꯜꯗꯤ ꯊꯣꯛꯅꯗꯦ. ꯃꯈꯣꯏꯅ ꯂꯣꯟꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯑꯃꯅ ꯍꯦꯛ ꯇꯥꯈꯤꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯆꯧꯕ ꯃꯤꯋꯥ ꯑꯃ ꯇꯥꯒꯗꯣꯏꯅꯤ. ꯀꯨꯁꯨꯝ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯨꯛꯇꯣꯛꯇꯨꯅ ꯀꯟꯅ ꯍꯥꯏꯔꯤ. ꯏꯃꯥ, ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯁꯤꯅꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯃꯥꯒꯤ ꯁꯝꯗꯣ ꯍꯦꯛꯇ ꯐꯣꯏꯒꯗꯕꯅꯤ. ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯒꯤ ꯑꯗꯨ ꯌꯧꯔꯕ ꯃꯇꯧ, ꯑꯗꯨ ꯌꯧꯔꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ. ꯑꯗꯨꯅ ꯍꯥꯏ. ꯐꯣꯏꯔꯣ. ꯅꯃꯥ ꯑꯩꯒꯤ ꯁꯝꯁꯦ ꯅꯪꯅ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯐꯣꯏꯔꯣ. ꯅꯪꯅꯕꯨ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯅꯃꯥ ꯑꯩꯕꯨꯁꯨ ꯐꯨꯔꯣ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯨꯝ ꯁꯥꯎꯔꯛꯇꯣꯏꯅꯤ. ꯁꯦꯜ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ. ꯂꯩꯇ꯭ꯔꯦ. ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯅꯪꯅ ꯍꯥꯏꯕꯗ ꯂꯩꯅ ꯑꯩꯅ ꯄꯤꯗꯕ ꯀꯔꯝꯕ ꯃꯇꯝꯗ ꯌꯥꯎꯈꯤꯕꯒꯦ? ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯃꯥ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯦꯗꯅ. ꯅꯪ ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ? ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯅ ꯅꯪ ꯈꯟꯕꯅꯣ? ꯑꯩꯗꯤ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯉꯁꯤꯗꯤ ꯑꯩ ꯁꯩꯗꯥ ꯐꯪꯂꯦ. ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯠꯇ ꯌꯥꯎꯖꯩ ꯍꯥꯏꯗꯅ ꯀꯦꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯕ, ꯅꯨꯡꯉꯥꯏꯅ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯗꯣ ꯑꯩ ꯉꯁꯤꯗꯤ ꯐꯪꯂꯦ. ꯑꯩ ꯄꯦꯜꯂꯦ. ꯃꯥꯕꯨ ꯂꯨꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏ. ꯃꯃꯥ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯦ. ꯑꯩ ꯄꯦꯜꯂꯦ. ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯥꯎꯅꯕꯗꯨ ꯊꯕꯥꯒ ꯑꯌꯤꯡꯕꯤꯒ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯪꯂꯛꯏ. ꯊꯕꯥꯅ ꯃꯆꯜꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ. ꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯗ ꯑꯗꯨꯛ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯨꯕꯣ? ꯏꯃꯥꯁꯤꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯦꯗꯅ. ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ. ꯏꯅꯝꯃꯅ ꯈꯪꯄꯣꯟꯇꯦ. ꯑꯗꯨꯕꯣꯕ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯅꯪꯁꯤ ꯋꯥꯈꯜ ꯌꯥꯎꯗꯦꯅꯦ. ꯇꯨ ꯌꯦꯡꯉꯨ, ꯏꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯅꯪ ꯑꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯆꯜꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ. ꯍꯌꯦꯡꯈꯩ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨꯀꯣ. ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦꯕ. ꯇꯥꯅꯤꯡꯗꯦ ꯑꯝꯇ. ꯑꯩꯉꯣꯟꯗꯅꯦ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ. ꯏꯃꯥ, ꯁꯦꯜ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ. ꯑꯩ ꯐꯅꯦꯛ ꯂꯩꯕ ꯆꯠꯄ ꯊꯦꯡꯒꯅꯤꯕ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯅꯤꯡꯕ ꯏꯃꯥꯅ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ. ꯏꯃꯥꯕꯨ ꯑꯣꯏꯅ ꯍꯥꯠꯂꯨ ꯂꯥꯎꯑꯣ. ꯃꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕ ꯃꯃꯥ ꯑꯩꯁꯦ
ꯍꯤꯡꯗꯨꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯕꯨ ꯍꯥꯠꯂꯣ ꯂꯥꯛꯑꯣ ꯊꯕꯥꯅ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏ ꯍꯩꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯤꯌꯦ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯩ ꯉꯁꯤꯗꯤ ꯐꯪꯂꯦ ꯏꯃꯥ ꯂꯩꯃꯍꯜ ꯀꯞꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯃꯣꯏ ꯑꯗꯨ ꯀꯟꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯃꯠꯇ ꯁꯤꯟꯊꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯤꯠꯀꯤ ꯄꯤꯗꯨ ꯐꯥꯖꯤꯜꯂꯤ ꯇꯁꯦꯡꯅ ꯃꯧ ꯑꯅꯤꯗꯨ ꯃꯅꯦꯝꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯊꯕꯥꯅ ꯀꯨꯁꯨꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯁꯦꯜ ꯍꯥꯏꯕꯨ ꯀꯌꯥꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯐꯅꯦꯛ 2 ꯂꯩꯕ ꯀꯣꯟꯅꯅꯕ ꯁꯦꯜꯅꯤ ꯐꯔꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯏꯅꯝꯃꯅꯤꯅ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯑꯌꯦꯡꯕꯤꯅ ꯁꯤꯁꯦ ꯅꯅꯝꯃꯍꯜꯒꯤꯒ ꯑꯩꯒꯤꯁꯤꯒꯗ ꯅꯪꯅ ꯄꯥꯝꯖꯕ ꯐꯅꯦꯛ 2 ꯈꯜꯂꯒ ꯂꯩꯔꯨꯔꯣ ꯂꯧꯁꯤꯜꯂꯨꯁꯤ ꯀꯨꯁꯨꯝ ꯁꯦꯜꯗꯨ ꯎꯕꯗ ꯃꯥꯅ ꯃꯤꯍꯨꯜ ꯀꯥꯡꯂꯝꯕꯗꯨ ꯇꯞꯊꯈ꯭ꯔꯦ ꯁꯦꯜꯗꯨ ꯃꯈꯨꯠꯅ ꯂꯥꯝꯊꯣꯛꯇꯨꯅ ꯂꯧꯁꯤꯜꯂꯤ ꯑꯌꯦꯡꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯒꯅꯦ ꯅꯪ ꯍꯌꯦꯡꯈꯩꯗꯤ ꯑꯁꯨꯝꯅ ꯏꯃꯥꯗ ꯑꯣꯏꯒꯦꯔꯥ ꯄꯥꯕꯨꯡꯗ ꯑꯣꯏꯒꯦꯔꯥ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯇꯧꯗ꯭ꯔꯗꯤ ꯍꯩꯕꯨ ꯃꯈꯣꯏꯗ ꯇꯧꯗꯅ ꯀꯅꯥꯗ ꯇꯧꯗꯣꯔꯤꯒꯦ ꯇꯧꯔꯕꯁꯨ ꯅꯪꯒꯤ ꯁꯤꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯍꯥꯛꯃꯜꯂꯤ ꯀꯩꯅꯣ ꯏꯅꯝꯃꯅꯤꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯦ ꯑꯣꯟꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯐꯖꯅꯅꯤ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯪꯅ ꯁꯨꯝꯅ ꯇꯧꯕꯁꯦ ꯇꯧꯔꯅꯨ ꯍꯥꯏꯕꯅꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯅꯖꯁꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯗꯦ ꯑꯩꯅ ꯏꯆꯦ ꯅꯪꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯀꯨꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯟꯊꯅ ꯂꯩꯅꯤꯡꯗ꯭ꯔꯤ ꯃꯈꯨꯠꯇ ꯁꯦꯜ ꯑꯗꯨ ꯄꯥꯏꯔꯕꯅꯤꯅ ꯃꯍꯥꯛ ꯆꯠꯅꯤꯡꯂꯛꯂꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯊꯦꯡꯉꯦ ꯁꯤꯗ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯒꯦ ꯐꯅꯦꯛ ꯐꯖꯕ ꯈꯟꯗꯨꯅ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯕꯥꯅ ꯂꯥꯎꯏ ꯍꯦ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎꯀꯣ ꯅꯪꯒꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯟꯖꯤꯜꯂꯛꯄꯤꯗꯣ ꯇꯧꯅꯨ ꯀꯨꯁꯨꯝ ꯆꯠꯈ꯭ꯔꯦ ꯐꯅꯦꯛ ꯂꯩꯅꯕ ꯁꯦꯜ ꯂꯩꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯊꯕꯥꯒ ꯑꯌꯦꯡꯕꯤꯒ ꯇꯞꯅ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯒꯤ ꯁꯛꯇꯝꯗ ꯌꯦꯡꯉꯤ ꯂꯩꯃꯍꯜ ꯃꯇꯧ ꯑꯃꯗ ꯎꯡꯗꯨꯅ ꯂꯦꯞꯂꯤ ꯃꯅꯦꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯃꯧ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯉꯤ ꯑꯌꯦꯡꯕꯤꯅ ꯇꯞꯅ ꯏꯃꯥ ꯌꯥꯔꯤꯁꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯁꯨꯝꯅ ꯇꯧꯖꯔꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯃꯥ ꯂꯩꯃꯍꯜ ꯃꯈꯣꯟ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯞꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯁꯔꯩꯗ ꯑꯩ ꯍꯤꯡꯕ ꯋꯥꯔꯦ ꯑꯩ ꯁꯤꯔꯛꯂꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄꯒꯤ ꯃꯍꯩꯔꯣꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ ꯏꯃꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯥꯎꯔꯕꯅꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯗ ꯅꯈꯣꯏ ꯑꯅꯤꯗꯁꯨ ꯏꯃꯥ ꯌꯥꯝꯅ ꯂꯥꯜꯂꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯁꯪ ꯁꯪꯗꯨꯅ ꯅꯈꯣꯏ ꯑꯅꯤꯗꯁꯨ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯅꯈꯣꯏ ꯏꯃꯥꯕꯨ ꯁꯥꯎꯒꯅꯨꯀꯣ ꯅꯃꯧꯈꯣꯏ ꯀꯔꯤꯁꯨ ꯈꯟꯖꯗꯦ ꯏꯃꯥ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯋꯥꯕꯨ ꯀꯨꯁꯨꯝꯒꯤ ꯃꯇꯧ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤ ꯅꯃꯧꯈꯣꯏ ꯀꯩꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯅꯈꯣꯏ ꯏꯕꯨꯡꯉꯣꯁꯨ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯁꯔꯩꯗ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯃꯥꯒꯤ ꯁꯦꯜ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯤꯉꯣꯟꯗꯒꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯁꯤꯜꯂꯤ ꯁꯤꯡꯕ ꯉꯝꯗꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩ ꯋꯥꯗꯧꯔꯤꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯏꯃꯥ ꯄꯥꯡꯈꯟ ꯈꯟꯖꯤꯜꯂꯒ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯋꯥꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯒꯥꯏꯅ ꯑꯣꯏꯅ ꯂꯩ ꯐꯔꯦ ꯏꯃꯥ ꯈꯜꯂꯔꯣꯏꯒꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯍꯧꯏ ꯄꯨꯛꯆꯦꯜ ꯐꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯅꯤꯅꯤꯀꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯝꯆꯠ ꯇꯃꯥꯏꯅ ꯃꯨꯟꯅ ꯈꯪꯉꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯒꯤ ꯃꯌꯥꯏꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯊꯤꯅ ꯉꯥꯡꯕꯤꯈꯤꯕ ꯑꯩ ꯑꯁꯦ ꯏꯔꯥꯟ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤꯗ ꯀꯨꯁꯨꯝꯅ ꯌꯥꯝꯅ ꯃꯔꯩ ꯇꯧꯗꯨꯅ ꯂꯩꯔꯛꯏ ꯃꯥꯅꯕꯨ ꯅꯤꯡꯈ꯭ꯔꯕ ꯇꯧꯗꯅ ꯇꯣꯛꯇꯦ ꯍꯦꯛ ꯆꯥꯅꯤꯡꯂꯛꯄꯒ ꯆꯥꯍꯧꯗꯕ ꯌꯥꯗꯦ ꯃꯗꯨ ꯍꯦꯛ ꯆꯥꯗ꯭ꯔꯤꯕ ꯃꯈꯩ ꯑꯀꯟꯕ ꯃꯔꯩꯅꯤ ꯃꯍꯥꯛꯅ ꯇꯧꯗꯣꯏꯁꯦ ꯃꯍꯥꯛꯀꯤ ꯁꯔꯩ ꯏꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕꯒꯤꯗꯃꯛ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯁꯣꯛꯆꯤꯜꯂꯤ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯨꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯗ ꯄꯤꯗꯨꯅ ꯃꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯐꯅ ꯉꯜꯂꯤ ꯑꯌꯨꯛꯇꯣ ꯑꯗꯨꯕꯨ ꯂꯩꯃꯍꯜ ꯃꯍꯥꯛ ꯃꯀꯣꯛ ꯁꯥꯕꯅ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯃꯅꯝ ꯉꯥꯗꯨꯗ ꯐꯝꯂꯤ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄꯁꯨ ꯃꯍꯥꯛ ꯇꯨꯝꯈꯤꯗꯦ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯀꯔꯤꯅꯣ ꯋꯥꯈꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯈꯜꯂꯤ ꯏꯪꯈꯣꯜꯗꯒꯤ ꯆꯥꯎꯔꯦꯜ ꯌꯣꯝꯄꯥꯛꯇꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯐꯗꯤꯒꯣꯝ ꯃꯔꯨ ꯈꯔ ꯍꯨꯟꯅꯕ ꯍꯥꯏꯗꯨꯅ ꯃꯇꯦꯛ ꯑꯃ ꯇꯧꯊꯣꯛꯇꯨꯅ ꯁꯦꯝꯂꯨꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯉꯁꯥꯏꯗꯒꯤ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ
ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯣꯝꯄꯥꯛꯇꯨ ꯅꯥꯀꯜꯗ ꯍꯪꯉꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕꯅꯤ ꯑꯗꯨꯗ ꯎꯪꯗꯨꯅ ꯉꯟꯇꯥꯅ ꯐꯝꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯇꯞꯅ ꯈꯨꯝꯂꯛꯏ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯏ ꯃꯈꯣꯏ ꯄꯥꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯅꯪꯗꯤ ꯀꯔꯝꯅꯗꯤ ꯈꯜꯂꯣꯏ ꯏꯀꯣꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯏ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯅꯠꯇꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯅꯀꯣꯛ ꯁꯥꯔꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯗꯅꯣ ꯀꯔꯤ ꯃꯔꯝꯗꯅꯣ ꯑꯗꯨ ꯍꯥꯏꯌꯨꯗꯅ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯅꯗꯤ ꯉꯔꯥꯡ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯁꯦꯜ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯄꯨꯔꯛꯈꯤꯗ꯭ꯔꯦꯗꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯕꯅꯤ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯊꯣꯏꯕ ꯍꯥꯏꯁꯤꯅꯤ ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯈ꯭ꯔꯤꯕꯅꯤ ꯑꯩ ꯂꯩꯇꯦ ꯍꯥꯏꯔꯕꯃꯛꯇꯗ ꯁꯤꯗ ꯇꯥꯇꯨꯅ ꯍꯦꯛꯇ ꯅꯤꯡꯉꯥꯏ ꯇꯧꯕ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯁꯦꯜ ꯄꯤꯕꯗꯒꯤ ꯐꯈꯤꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯆꯥꯁꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯁꯣꯛꯆꯤꯜꯂꯦ ꯑꯩ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯧ ꯑꯅꯤꯁꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯃꯈꯣꯏꯒꯤ ꯁꯦꯜꯗꯣ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯤꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯁꯦꯜ ꯄꯨꯔꯛꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯂꯩꯔꯕ ꯀꯥꯟꯗ ꯍꯦꯛ ꯄꯤꯕ ꯍꯥꯏꯗꯨꯅꯤ ꯅꯪꯅꯁꯨ ꯍꯥꯏ ꯁꯣꯏꯗꯨꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯀꯜꯗ ꯗꯛꯐꯝ ꯊꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯁꯦꯜ ꯂꯧꯈꯤꯕꯗꯣ ꯆꯌꯣꯜ ꯑꯃ ꯐꯥꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯇꯣꯏꯅ ꯂꯧꯁꯤꯟꯕꯁꯨ ꯃꯇꯣꯏꯔꯦ ꯃꯄꯨꯗꯨꯅ ꯑꯍꯦꯟꯕ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯟꯅꯒꯤ ꯈꯔ ꯁꯣꯛꯆꯤꯟꯕꯁꯨ ꯂꯩꯔꯤ ꯑꯗꯨ ꯍꯥꯟꯅ ꯀꯣꯛꯅꯈꯤꯁꯦꯅꯁꯨ ꯍꯥꯏꯍꯧꯔꯤ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯋꯥꯗꯧꯔꯤꯗ ꯑꯣꯟꯊꯣꯛꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯨꯕꯁꯨ ꯁꯤꯡꯕ ꯉꯝꯗ꯭ꯔꯤ ꯃꯗꯨꯒꯤ ꯁꯦꯟꯗꯣꯏꯁꯨ ꯃꯇꯝ ꯆꯥꯅ ꯁꯤꯡꯒꯠꯄꯁꯨ ꯉꯝꯗꯦ ꯑꯇꯩꯗꯤ ꯈꯔ ꯃꯐꯩ ꯇꯥꯗ ꯂꯨꯈꯣꯏ ꯁꯅꯥꯗꯣ ꯃꯍꯥꯛꯇꯅꯤ ꯑꯩꯅ ꯀꯤꯖꯕ ꯑꯣꯟꯊꯣꯛꯅ ꯃꯁꯤꯡ ꯀꯟꯈ꯭ꯔꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯤꯒꯤ ꯃꯔꯜ ꯁꯣꯛꯂꯨꯕ ꯀꯧꯕꯅꯤꯅ ꯈꯣꯟꯊꯤ ꯑꯣꯏꯔꯁꯨ ꯈꯔ ꯆꯥꯕ ꯇꯥꯔꯦꯗꯅ ꯅꯍꯥꯟꯁꯨꯅꯤ ꯇꯥꯗ ꯂꯨꯈꯣꯏ ꯁꯅꯥꯗꯣ ꯁꯤꯗ ꯂꯥꯛꯂꯝꯗꯨꯅ ꯀꯔꯤꯅꯣ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯕꯗꯣ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯑꯩ ꯇꯁꯦꯡꯅ ꯇꯥꯕ ꯉꯝꯗꯦ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯀꯔꯤꯅꯣ ꯈꯨꯝꯗꯧꯔꯤꯕꯁꯤꯕꯣ ꯐꯅꯕ ꯈꯨꯝꯕ ꯍꯩꯗꯨꯅꯤ ꯃꯃꯥ ꯃꯈꯣꯏꯅ ꯋꯥ ꯀꯟꯅ ꯍꯥꯏꯔꯛꯂꯕꯁꯨ ꯅꯪꯅꯗꯤ ꯏꯐ ꯐꯖꯅ ꯈꯨꯝꯃꯨꯀꯣ ꯂꯥꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯅꯤ ꯃꯤꯒꯤ ꯃꯔꯜ ꯄꯨꯔꯒ ꯁꯤꯡꯕ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯈꯣꯏꯅ ꯋꯥꯕ ꯐꯔꯛꯀꯗꯧꯔꯤꯕꯁꯤꯕꯨ ꯃꯈꯣꯏ ꯄꯥꯕꯨ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯤ ꯃꯃꯥ ꯃꯈꯣꯏ ꯄꯥꯕꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯤ ꯃꯃꯥ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯦꯟꯗꯣꯏ ꯆꯥꯕ ꯂꯨꯈꯣꯏꯁꯅ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯃ ꯆꯩꯁꯨꯗꯧꯅ ꯇꯧꯕ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯩ ꯑꯗꯨꯒ ꯍꯥꯏ ꯆꯥꯎꯔꯦꯜ ꯑꯩ ꯂꯥꯛꯏꯅꯦ ꯁꯣꯝꯗ ꯅꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯎꯅꯦ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯆꯥꯎꯔꯦꯜꯅ ꯇꯥꯗ ꯂꯦꯡꯕꯤꯔꯛꯏ ꯌꯥꯅꯤ ꯃꯪꯒꯣꯜꯗ ꯑꯣꯏꯅ ꯍꯦꯛꯇ ꯀꯥꯈꯠꯁꯤ ꯃꯃꯥ ꯅꯪ ꯇꯥꯗꯒꯤ ꯐꯤꯗꯥ ꯊꯥꯎ ꯇꯥꯗ ꯃꯪꯒꯣꯜꯗ ꯑꯣꯏꯅ ꯂꯦꯡꯈꯠꯁꯤ ꯐꯤꯗꯥ ꯊꯥꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩ ꯃꯍꯜ ꯍꯧꯒꯠꯂꯤ ꯂꯨꯈꯣꯏ ꯁꯅꯥꯅ ꯑꯩ ꯐꯝꯂꯣꯏ ꯁꯤꯗ ꯐꯝꯂꯨꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯄ ꯅꯠꯇꯦ ꯀꯗꯥꯏ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯍꯟꯗꯛ ꯊꯥꯒꯤꯒ ꯃꯃꯥꯡ ꯊꯥꯒꯤꯒ ꯑꯅꯤꯒꯤ ꯄꯨꯜꯂꯒ ꯁꯦꯟꯗꯣꯏ ꯄꯨꯂꯞ ꯄꯤꯔꯣ ꯆꯥꯎꯔꯦꯜ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ ꯂꯨꯈꯣꯏ ꯁꯅꯥꯅ ꯇꯤꯡꯊꯣꯛꯂꯤꯕ ꯃꯈꯨꯠꯇꯨ ꯈꯠꯇꯨꯅ ꯑꯃꯨꯛꯀ ꯍꯥꯏ ꯄꯤꯔꯛꯑꯣꯅꯦ ꯀꯗꯥꯏꯅꯣ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯍꯟꯒꯅꯨ ꯑꯩꯅ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯒꯤ ꯑꯐꯕ ꯈꯛ ꯑꯣꯏ ꯑꯗꯨꯒꯅꯦ ꯑꯩ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯄꯥꯝꯕ ꯃꯤ ꯅꯠꯇꯦ ꯆꯥꯎꯔꯦꯜ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯗꯅꯤꯅꯦ ꯆꯥꯎꯔꯦꯜ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯇꯥꯗ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦꯗꯤ ꯀꯔꯤ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯉꯁꯤꯁꯨ ꯁꯣꯏꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗꯕ ꯑꯗꯨꯗ ꯇꯥꯗ ꯃꯇꯥꯡ ꯆꯥꯗꯕꯩꯗꯤ ꯀꯩ ꯅꯈꯣꯏ ꯑꯅꯤꯅ ꯃꯇꯥꯡ ꯆꯥꯗꯦꯗꯅ ꯍꯌꯦꯡ ꯍꯥꯏꯅ ꯌꯩꯊꯣꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯌꯥꯝꯃꯦ ꯊꯥ 2 ꯍꯦꯟꯈ꯭ꯔꯦꯅ ꯆꯥꯎꯔꯦ ꯅꯈꯣꯏꯕꯨ ꯍꯧꯈꯤꯕ ꯃꯇꯝ ꯑꯁꯤꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ ꯁꯦ ꯊꯥ 2 ꯍꯦꯟꯈ꯭ꯔꯕꯅꯤ ꯀꯗꯥꯏ ꯁꯦꯜꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯑꯩꯅꯦ ꯃꯇꯝ ꯌꯥꯝꯅ ꯆꯤꯟꯕꯖꯥꯠ ꯃꯊꯪ ꯁꯦꯜ ꯈꯣꯡꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯇꯥꯗ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯉꯥꯏꯕꯤꯕ ꯅꯤꯅꯤ ꯍꯨꯝꯅꯤꯗꯒ ꯉꯥꯏꯕꯤꯈꯣ ꯃꯗꯨꯗ ꯇꯥꯗꯒꯤ ꯁꯦꯟꯗꯣꯏꯗꯨ ꯑꯩ ꯁꯨꯅꯕ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯋꯥꯐꯝ ꯑꯁꯤꯗ ꯂꯨꯈꯣꯏ ꯁꯅꯥ ꯁꯥꯎꯅꯤꯡꯅ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯆꯥꯎꯔꯦ ꯅꯪꯒꯤꯁꯦ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏ ꯅꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯨꯅ ꯑꯩ ꯂꯥꯛꯈꯤꯗꯅ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤꯁꯤ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇꯦ
ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯑꯩꯁꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯗ꯭ꯔꯕ꯭ꯔꯣ? ꯀꯥꯟꯅꯔꯣꯏ ꯆꯥꯎꯔꯦꯜ, ꯑꯔꯦꯝꯕꯗꯅꯦ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯅꯤ꯫ ꯄꯤꯐꯝ ꯊꯣꯛꯄ ꯊꯥ 2ꯒꯤ ꯁꯦꯟꯗꯣꯏꯗꯣ ꯁꯠ-ꯁꯠ ꯄꯨꯊꯣꯔꯛꯎ꯫ ꯂꯩꯃꯍꯜ ꯑꯗꯨꯒꯨꯝꯂꯕ ꯑꯌꯥꯛꯄ ꯋꯥꯍꯩꯗꯨ ꯃꯍꯥꯛꯁꯨ ꯇꯥꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯁꯨ ꯃꯍꯥꯛ ꯎꯏ꯫ ꯍꯟꯗꯛꯇꯤ ꯃꯥꯅ ꯑꯣꯏꯅ ꯇꯞꯅ ꯍꯥꯏ, ꯗꯥꯗꯥ ꯁꯥꯎꯕꯤꯒꯅꯨ, ꯑꯩꯈꯣꯏꯕꯨ ꯅꯆꯟ ꯅꯅꯥꯎꯃꯛꯅꯤ ꯈꯟꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯉꯥꯏꯕꯤꯕꯒꯤ ꯉꯥꯏꯕꯤꯕ ꯅꯤꯅꯤ ꯍꯨꯝꯅꯤꯇꯒ ꯉꯥꯏꯕꯤꯌꯨ꯫ ꯇꯥꯗꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯍꯥꯏꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯠ ꯄꯥꯛꯊꯩ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯨꯈꯣꯏꯁꯅꯥ ꯍꯣꯡꯐꯝ ꯁꯠ ꯍꯟꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯝꯅꯒꯗꯤ ꯇꯧꯔꯛꯀꯅꯨ꯫ ꯅꯈꯣꯏꯒꯤ ꯇꯥꯠꯇꯣ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯆꯠꯅꯔꯅꯤ꯫ ꯑꯩ ꯇꯥꯠ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯉꯤꯅꯦ꯫ ꯗꯥꯗꯥ ꯐꯤꯡꯒꯠꯄꯤꯈꯤꯅꯨ, ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯉꯥꯏꯕꯤꯔꯣ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯗꯨꯗ ꯄꯤꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯨꯈꯣꯏꯁꯅꯥꯒꯤ ꯃꯐꯝꯗ ꯀꯟꯅ ꯍꯥꯏꯖꯩ꯫ ꯉꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯉꯣꯟꯗ ꯑꯁꯨꯝꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯌꯥꯝꯅ ꯅꯣꯟꯖꯅ ꯋꯥ ꯍꯥꯏꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯑꯔꯣꯏꯕꯗ ꯂꯨꯈꯣꯏꯁꯅꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯁꯨꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ ꯍꯥꯏ, ꯉꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯗꯣ ꯁꯨꯅꯕ ꯄꯤꯒꯗꯕꯅꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯕ, ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯄꯤꯗ꯭ꯔꯕ, ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯁꯦꯟꯐꯝ ꯑꯗꯨꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯑꯩꯅ ꯂꯧꯒꯅꯤ꯫ ꯃꯁꯤꯗ ꯅꯈꯣꯏꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯈꯪ꯫ ꯃꯤ ꯎꯁꯤꯠꯇꯕ, ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯄꯪꯇꯧ ꯇꯧꯕ ꯁꯥꯏ꯫ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯨꯈꯣꯏꯁꯅꯥ ꯑꯩꯉꯣꯟꯗꯕꯨ ꯍꯧꯕ, ꯍꯦꯛ ꯄꯤꯗ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯑꯩꯅ ꯂꯧꯏ ꯈꯪ꯫ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏꯁꯅꯥ ꯐꯤꯡꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯍꯜ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯩ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯅꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯃꯊꯪ ꯃꯊꯪ ꯂꯧꯁꯤꯜꯂꯨꯕꯅꯤ꯫ ꯑꯁꯤ ꯌꯧꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯒꯤ ꯃꯤꯆꯩ ꯇꯥꯔꯤꯕ, ꯑꯋꯥꯕ ꯅꯪꯂꯤꯕ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯍꯦꯛ ꯈꯪꯕꯤꯗꯦ꯫ ꯀꯨꯁꯨꯝ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯍꯦꯛ ꯐꯥꯈꯩ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇꯨꯗ ꯍꯣꯠ ꯍꯣꯠꯇꯨꯅ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯃꯄꯥꯎꯗ ꯊꯣꯛꯂꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯃꯠꯇ ꯃꯉꯣꯟꯗ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯑꯌꯨꯛꯁꯤꯗ ꯁ꯭ꯋꯥꯏꯗ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯂꯤꯕꯗꯨꯕꯣ? ꯃꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯁꯤꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕ꯫ ꯀꯅꯥ ꯂꯥꯛꯑꯝꯒꯦ ꯑꯩꯈꯣꯏꯗ ꯏꯃꯥ? ꯂꯩꯃꯍꯜ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒ ꯇꯞꯅ ꯍꯥꯏ, ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦꯗ, ꯏꯆꯥ ꯇꯨꯝꯕ ꯍꯧꯒꯠꯂꯦꯗꯅ꯫ ꯀꯅꯥꯅꯣꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯈꯤꯒꯨꯝ ꯇꯧꯏꯗ ꯏꯃꯥ? ꯀꯅꯥꯝꯇꯒꯤ ꯅꯠꯇꯦꯁꯦ꯫ ꯍꯧꯒꯠꯂꯛꯂꯕꯅꯤꯅ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯂꯨꯔꯣ, ꯃꯅꯤꯡꯗ ꯏꯃꯥꯅ ꯏꯁꯤꯡꯅ ꯁꯣꯛꯂꯒ ꯊꯝꯂꯝꯂꯕꯅꯤ꯫ ꯀꯨꯁꯨꯝ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯆꯪꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯁꯤꯟꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯥꯏ ꯑꯃꯨꯛ ꯍꯨꯠ ꯂꯩꯗꯨꯅ ꯍꯪꯉꯤ, ꯑꯩꯅ ꯑꯌꯨꯛꯇ ꯆꯥꯅꯕ ꯍꯩꯔꯥ ꯑꯃꯨꯟꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯏꯃꯥꯃꯣꯏ ꯂꯩꯔꯨꯔꯕꯣ? ꯍꯩꯃꯥ, ꯏꯃꯥꯗꯤ ꯀꯥꯎꯔꯤꯗꯅ꯫ ꯀꯥꯎꯔꯦ ꯍꯥꯏꯕꯨ ꯀꯩꯅꯣ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯐꯖꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯃꯛ ꯂꯩꯔꯨꯁꯣ꯫ ꯑꯩꯅ ꯆꯤꯟꯌꯥ ꯁꯦꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯕ ꯅꯪꯅꯕ ꯂꯩꯔꯨꯒꯗꯕꯅꯤ꯫ ꯂꯩꯃꯍꯜ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ꯫ ꯀꯨꯁꯨꯝꯅ ꯑꯃꯨꯛꯀ, ꯌꯥꯝ ꯊꯨꯅ ꯂꯩꯖꯔꯨꯁꯣꯀꯣ, ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯩꯗꯧꯒꯦꯉꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜ꯫ ꯃꯃꯥꯏꯗꯨ ꯇꯞꯅ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯗ ꯂꯩꯁꯤꯜꯂꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯍꯜ ꯇꯞꯅ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯅꯣ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯏꯁꯥꯅ ꯆꯥꯅꯅꯕ ꯍꯩꯔꯥ ꯂꯩꯔꯨꯒꯗꯧꯔꯤꯕ? ꯃꯃꯥ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯕꯁꯤꯕꯨ? ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯆꯥꯎꯔꯦꯜ ꯃꯥꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ꯫ ꯂꯩꯃꯍꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯈꯨꯠ ꯑꯁꯤꯗ ꯁꯦꯜꯁꯤ ꯀꯤꯕ ꯂꯩꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯕꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤ? ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯨꯅꯤ? ꯃꯥ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯆꯥꯅꯕꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯂꯥꯟ ꯑꯃꯨꯛ ꯇꯧꯔꯛꯂꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯃꯥ, ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯒꯤ ꯁꯔꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯔꯦꯀꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯆꯥ ꯅꯤꯡꯉꯣꯜ, ꯃꯇꯝ ꯑꯗꯨꯗ ꯏꯆꯥ ꯄꯤꯕ 3ꯒꯤ ꯃꯇꯨꯡꯗ ꯏꯆꯥ ꯅꯤꯡꯉꯣꯜ ꯃꯍꯥꯛ ꯃꯊꯟꯇ ꯇꯥꯡꯅ ꯌꯥꯎꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫ ꯏꯆꯥ ꯅꯤꯡꯉꯣꯜ ꯃꯊꯟꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯀꯌꯥꯗ ꯂꯨꯅ ꯆꯥꯅ ꯇꯧꯅ ꯌꯣꯛꯂꯛꯈꯤꯕ꯫ ꯂꯩꯃꯍꯜ, ꯑꯩ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯥꯝꯗ꯭ꯔꯦ꯫ ꯍꯩꯗꯁꯦ ꯑꯗꯨꯝꯅ ꯃꯥꯁꯨ ꯏꯆꯥꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯏꯆꯦ ꯊꯥꯔꯤꯛ ꯍꯣꯏꯗꯔꯥ ꯏꯅꯦ ꯇꯣꯝꯕꯤꯅꯧ ꯍꯣꯏꯗꯔꯥ ꯑꯃꯨꯛꯇ ꯆꯠꯂꯒ ꯁꯦꯜ ꯈꯔ ꯊꯥꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯨꯒꯦ꯫
ꯅꯆꯥꯅꯨꯄꯤꯅ ꯆꯥꯅꯕ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯁꯥꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯅꯆꯥꯅꯨꯄꯤꯅ ꯍꯪꯂꯕꯗꯤ ꯃꯥꯅ ꯆꯥꯅꯕ ꯂꯩꯕ ꯆꯠꯈꯤꯗꯨꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯏꯁꯥ ꯁꯥꯎꯍꯜꯂꯝꯒꯅꯨ ꯑꯩꯁꯨ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈꯤ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯥꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅꯅꯤ ꯀꯨꯁꯨꯝꯅ ꯃꯃꯥ ꯃꯄꯥꯕꯨ ꯑꯣꯠꯂꯤꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯉꯣꯜ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯗꯦ ꯃꯃꯥ ꯃꯄꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯥꯇꯅ ꯅꯤꯡꯂꯤꯕ ꯄꯥꯝꯂꯤꯕ ꯑꯗꯨꯗ ꯇꯧꯔꯒ ꯂꯣꯏꯔꯦ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯂꯩꯃꯍꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯣꯃꯣꯟ ꯇꯧꯅ ꯍꯥꯏꯖꯩ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯊꯣꯛꯂꯒ ꯄꯦꯟꯅꯨꯡꯇ ꯑꯩ ꯇꯨꯝꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯥꯕꯤꯔꯕꯔꯣ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯑꯝꯇ ꯐꯥꯕꯤꯌꯨ ꯊꯣꯡꯂꯒ ꯆꯥꯁꯤ ꯑꯩ ꯍꯥꯎꯅ ꯊꯣꯡꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯇ ꯄꯦꯟꯅ ꯇꯨꯝꯒꯦ ꯆꯥꯎꯔꯦꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯑꯝꯇ ꯐꯥꯕꯤꯌꯨ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯅꯪ ꯀꯔꯤꯒꯤ ꯉꯥꯅꯣ ꯏꯪꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯀꯨꯝꯕ ꯀꯥꯏ ꯑꯩ ꯉꯝꯂꯣꯏꯀꯣ ꯅꯪꯗꯤ ꯉꯝꯂꯣꯏ ꯑꯩꯅꯕꯨ ꯊꯑꯣꯏꯅ ꯍꯥꯏꯔꯕꯗꯤ ꯅꯪ ꯉꯝꯂꯣꯏꯕ ꯀꯌꯥꯝ ꯀꯨꯏꯗꯧꯔꯤꯒꯦ ꯐꯠ ꯀꯨꯝꯂꯒ ꯑꯃꯅꯤ ꯀꯣꯛ ꯐꯥꯔꯛꯂꯒ ꯂꯣꯏꯔꯦ ꯏꯁ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯀꯣꯛ ꯀꯨꯝꯂꯒ ꯐꯥꯕꯗꯤ ꯀꯩꯗꯧꯏ ꯏꯄꯨꯔꯣꯏꯕ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯗꯅ ꯉꯥ ꯐꯥꯗꯧꯔꯤꯅꯤꯅꯦ ꯆꯥꯅꯤꯡꯂꯕꯗꯤ ꯀꯨꯝ ꯇꯥꯕꯅꯤ ꯀꯩꯅꯣ ꯀꯨꯝꯂꯒ ꯀꯣꯛ ꯐꯥꯎꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯪ ꯁꯤ ꯅꯨꯄꯥꯅꯤꯀꯣ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦ ꯌꯥꯔꯦ ꯇꯣ ꯀꯨꯝꯂꯅꯨ ꯑꯃꯇ ꯌꯥꯝꯅ ꯏꯪꯂꯕꯅꯤꯅ ꯁꯦꯜꯅꯤ ꯀꯩꯊꯦꯜ ꯐꯥꯎ ꯐꯠ ꯆꯠꯂꯒꯅꯦ ꯀꯩꯊꯦꯜꯗꯒꯤ ꯑꯣꯏꯅ ꯉꯥ ꯂꯩꯕꯤꯔꯨꯔꯣ ꯉꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯍꯥꯛ ꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯀꯔꯤꯅꯣ ꯍꯥꯏꯅꯁꯨ ꯃꯍꯥꯛ ꯈꯜꯂꯤ ꯑꯗꯨꯅ ꯍꯪꯉꯤ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯉꯥ ꯑꯍꯥꯎꯕ ꯆꯥꯔꯒ ꯇꯨꯝꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯇꯨꯝꯃꯒ ꯑꯃꯠꯇ ꯐꯪꯗꯕ꯭ꯔꯥ ꯏꯕ ꯍꯩꯃ ꯃꯇꯥ ꯑꯃꯅꯤ ꯉꯁꯤꯗꯤ ꯇꯨꯝꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯄꯨꯡꯈꯩ ꯑꯩ ꯇꯨꯝꯒꯦ ꯃꯔꯝꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤꯅꯦ ꯍꯣ ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦꯕ ꯀꯔꯤꯑꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦ ꯍꯥꯟꯅꯒꯤ ꯃꯇꯧ ꯑꯗꯨꯒ ꯁꯨꯛꯃꯥꯟ ꯍꯦꯛ ꯃꯥꯟꯅꯗ꯭ꯔꯦ ꯏꯪꯅ ꯇꯞꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯃꯍꯥꯛ ꯂꯩꯔꯦ ꯅꯠꯇꯦ ꯃꯃꯥ ꯅꯪꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯅꯠꯇ꯭ꯔꯒ ꯐꯥꯒꯤꯔꯣ ꯀꯩꯅꯣꯗ ꯄꯥꯈꯪ ꯃꯆꯥꯁꯨ ꯅꯠꯇꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦꯗ ꯐꯕ ꯍꯥꯏꯕ ꯌꯥꯝꯅ ꯐꯔꯦ ꯍꯧꯖꯤꯛ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯂꯕ ꯃꯍꯥꯛꯅ ꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯈꯣꯡꯒꯨꯜ ꯇꯥꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯉꯥ ꯆꯥꯅꯤꯡꯂꯛꯏꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯁꯠ ꯂꯩꯔꯨꯔꯣ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤ ꯃꯥꯇꯒꯤ ꯈꯟꯕꯗ ꯑꯩ ꯄꯥꯛꯅꯒ ꯇꯨꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯦꯟꯅ ꯇꯨꯝꯕ ꯌꯥꯔꯦ ꯑꯩ ꯄꯦꯟꯅ ꯇꯨꯝꯒꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯎ ꯅꯨꯡꯉꯥꯏꯔꯒꯕꯨ ꯀꯔꯤꯒꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯅꯤ ꯂꯩꯔꯣꯏ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯁꯤꯕꯣ ꯏꯪꯖꯁꯠ ꯖꯝ ꯂꯥꯎꯅꯤꯛꯇ ꯆꯣꯡꯊꯔꯒ ꯐꯥꯔꯗꯧꯅꯤ ꯍꯩ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯂꯣꯡꯎꯞꯇꯣ ꯄꯨꯊꯣꯔꯛꯑꯣ ꯍꯣ ꯑꯗꯨꯅꯤꯗꯅ ꯄꯨꯊꯣꯛꯆꯔꯛꯀꯦ ꯍꯧꯖꯤꯛꯇꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯖꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯦꯡꯕꯅꯤ ꯀꯨꯁꯨꯝ ꯃꯌꯨꯝ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯔꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯅ ꯃꯌꯨꯝꯗ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯁꯤꯟꯗꯕ ꯆꯥꯅꯤꯡꯕ ꯆꯥ ꯁꯦꯠꯅꯤꯡꯕ ꯁꯦꯠ ꯇꯧꯅ ꯂꯩꯕꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗ꯭ꯔꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯀꯣꯛ ꯐꯥꯎꯕ ꯁꯕꯖꯦꯛ ꯍꯥꯠꯄ ꯃꯍꯥꯛ ꯀꯥꯎꯔꯦ ꯃꯧ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛ ꯀꯨꯞꯁꯤꯟꯕ ꯂꯤꯛꯁꯤꯟꯕꯁꯨ ꯌꯥꯝꯅ ꯍꯩꯔꯦ ꯍꯥꯟꯅꯒ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯦ ꯃꯍꯥꯛ ꯍꯣꯏ ꯃꯥ ꯆꯥꯛ ꯂꯣꯏꯔꯕꯅꯤꯀꯣ ꯕꯦꯃꯥ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯅꯈꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣ ꯏꯅꯝꯃꯅꯦ ꯄꯥꯕꯨꯡꯒꯤ ꯑꯉꯧꯕ ꯐꯤꯔꯣꯜ ꯈꯔꯁꯦ ꯍꯥꯟꯅꯝꯇ ꯁꯨꯍꯧꯒꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯤꯗꯗꯤ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯇꯣꯛꯇ꯭ꯔꯦ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯦ ꯑꯣꯟꯕ ꯍꯥꯏꯕꯕꯨ ꯄꯨꯝꯑꯣꯟ ꯍꯦꯛ ꯑꯣꯜꯂꯦ ꯊꯥꯏꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯩꯔꯛꯄ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯖꯩ ꯃꯁꯤ ꯃꯧ ꯑꯃꯒꯤ ꯂꯤꯆꯠꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯅꯣꯡꯃ ꯃꯄꯥꯝꯗ ꯂꯥꯛꯏ ꯃꯃꯥꯗ ꯍꯥꯏꯔꯦ ꯏꯃꯥ ꯁꯤꯅ ꯏꯃꯥꯒꯤ ꯐꯤꯅꯤ ꯑꯗꯨꯒ ꯁꯤꯅ ꯄꯥꯕꯨꯡꯒꯤ ꯐꯨꯔꯤꯠꯅꯤ ꯈꯨꯗꯩ ꯑꯣꯏꯅ ꯂꯩꯔꯁꯤꯔꯅ ꯇꯧꯔꯝꯕꯅꯤ ꯌꯥꯝꯅ ꯂꯩꯕꯗꯨꯗ ꯂꯩꯔꯛꯇ꯭ꯔꯕ ꯌꯥꯏꯗ ꯏꯆꯥꯅꯕꯨ ꯑꯃ ꯂꯩꯔꯛꯏꯁꯦ ꯐꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯩꯒꯤꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯍꯣꯏ ꯍꯌꯦꯡ ꯆꯩꯔꯥꯎꯕ ꯀꯥꯟꯗ ꯑꯣꯏꯅ ꯄꯨꯂꯞ ꯁꯨꯅꯕ ꯊꯤꯜꯂꯛꯎ ꯍꯣꯏ ꯏꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯑꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯁꯥꯖꯠ ꯂꯤꯆꯠ ꯄꯨꯝꯅꯃꯛꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯦꯝꯗꯣꯛꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯏꯃꯥꯁꯨ ꯈꯪꯉꯦ ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯅꯪ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯄꯤꯑꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯂꯤꯛꯁꯤꯟꯕ ꯇꯝ
ꯅꯪꯒꯤ ꯄꯥꯝꯃꯦꯗꯨꯅ ꯐꯤꯔꯣꯜꯒ ꯄꯛꯂꯩ ꯂꯩꯊꯣꯛꯄꯗꯣ ꯇꯧꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯀꯝꯇ ꯇꯧꯗ꯭ꯔꯤꯗꯩꯕ ꯑꯗꯨꯅꯤꯗꯅ ꯊꯕꯥꯒ ꯑꯌꯤꯡꯕꯤꯒꯁꯨ ꯆꯪꯂꯛꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯕꯥꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯃꯧ ꯑꯣꯏꯔꯒꯕꯨ ꯍꯦꯟꯅ ꯃꯁꯛ ꯐꯖꯊꯣꯛꯑꯦ ꯑꯁꯦꯡꯕꯔꯣ ꯏꯅꯝꯃ ꯃꯔꯝꯁꯨ ꯌꯥꯝꯅ ꯃꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯊꯕꯥꯅ ꯑꯗꯨꯕꯨꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃꯁꯦ ꯃꯥꯒꯤ ꯊꯥꯏꯅ ꯃꯔꯩ ꯀꯟꯕꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯑꯣꯠꯄ ꯃꯇꯧꯗꯣ ꯑꯝꯇ ꯇꯧꯗ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯂꯩꯃꯍꯜꯅ ꯍꯥꯏ ꯉꯁꯤꯗꯤꯅꯤ ꯃꯧꯁꯥ ꯁꯤꯗ ꯅꯆꯜꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯁꯤꯀꯣ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝ ꯆꯪꯁꯤ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯂꯨꯁꯤ ꯍꯣꯏ ꯏꯃꯥ ꯌꯥꯏꯌꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯀꯨꯁꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯔꯝꯃꯤ